Akashvani Imphal Kshetrimayum Chitrabhanu na pau pazari ahanbada maru oiba pau Malim gete mapam singalone na Manipur da sungasi International Mother Language Day gi thoram pangthokli Kendra gi Griha Mantri Amit Shah na Assam gi Guwahati da ngasi CRPF ki Raising Day Parade da saruk yagani Pradhan Mantri Narendra Modi na hayang Uttar Pradesh da Meerut Metro amasung Namo Bharat train lamthakan amasung Kendra gi Haksal amasung Yafayumbal Mantri JP Nadda na Tetanus amasung diphtheria gi vaccine sing launch togani Maling gate mafam singalona na Manipur da sungasi International Mother Language Day gi thoram pangthokli Palan thoram asigi chei asigi hiramna Youth Voices on Multilingual Education haibasini Director of Language Planning and Implementation Manipur na sinduna kuntaluk suba malingi mamalungi numit ngasi pangthokre Research Forum Manipur Reform na sinduna taratrelak suba malingi Mamalo numit ki thoram hozi Imphal gi GP Women's College ta pangthokli amoromda International Mother Language Day ga mari lenena Kumbong Mayum Gorobi Hari Madhumati Mothers Language Award yan thokpa amasung sairing saidina bagi thoram ngasi pangthokani thoram asi saita thokpa lupna sinduna Imphal gi kesambata leba Central Library gi auditorium da pangthokani Numit asiga mari lenena Mukhyamantri Yumnang Khemchana miyam da yafa paujal pirekli social media da thagat pawarol amada Mukhyamantri na hai imal lon na kanglup amagi nat chanabi sing saktakli numit asina lakpada aikoi pun hona minanuna imalon chakhot minanabagi honabagi tangai fadabalai Nimit asiga mari lenena hanagi Mukhyamantri Nongthombam Birena hai lamdam asida ngangnariba lol khodimakpu yokhatpagi tangai fadabalai mahangna hai imalo na ekoi isabu saktak chabagalona na chana bisingsu sagona duna hinghelli lamdam asida mausa gi chana madi learning laisol gi thabuk thorum singalona na lamta gi ahanba thangje numiki thorum ngasi pangthoknakre saronga ro singda chakthak tamduna kum amagi thokadaba awa ana pumna mangakthoknaba saroi khangbagi thorum ase pangthokpani Reading the Cultural Landscape, Tourism, Heritage and Society in Northeast India with special reference to Manipur Haiba Hiram da ngarang dagi chatharakpa numinini gi national seminar ngasi loshingani khanenabi mifam asi Thawal College Department of Geography amasung Indira Gandhi National Center for the Arts Regional Center Guwahati na pun sinduna Thawal College ta pangthokpani khanenabi mifam asta akhang hai kya na tongan balam kya da che pathokle Fully funded higher education opportunities for international students in South Korea haiba hiramda nomagi oiba workshop amangasi DM University da pangthokdei maduda Samsung South Korea gi Dr. Jiten Nomaitam amasung King Sanjong Institute Imphal Korean Cultural Center New Delhi gi Dr. Ningje Pakna wanganglo oina sharuk yari Kendra gi Griha Mantri Amit Shah na Assam gi Guwahati da ngasi Central Reserve Police Force CRPF ki raising day period da saruk yagani amasung tara suba Assam Police Battalion Sanan bagi urep uyung su tangani Assam amasung awang nopolom dagi oina CRPF ki raising day period ase handaki asina ahanba oina pangthokpani Malfu Tereshwar raising day period ki thoram Guwahati gi Arjun Vogeshwar Barua Stadium da pangthokani masida tongan ba contingent nipan gi CRPF personal lising ama chamri romna period adu da saru yaduna lanmi gi tobang ambasing utkani tungda Sri Amit Shah na Guwahati mnak leba Kachutolida nongno shagataba tarashuba Assam Police Battalion gi urep yung tangani battalion asi hoji Guwahati de lady masi hek sabaloi psan baga mafam adu da hongjingani Kendra gi Consumer Affairs Food and Public Distribution gi Rajya Mantri Manu Ben Jayanti by Bambanian Hairi Pradhan Mantri Narendra Modi gi liching makhada Kendra Sarkar na chinjang marang kaina fanghanna honari Nagaland gi Chumuke Dimada pangthokpa thorum amada mahangna hai lebasi gi oina miyoi koti marfu hembada lemna hawai changhoi piri masi maleng oineng bada khwaidi gi chawba food security gi thorang amani Nagaland gi mausa gi fajaba amasung nachana besing gi matang singthara duna mahangna hai Gujarat lingkhat ki ba grain ATM sing Nagaland da su lingkhat na bagi apamba sing phongtokhi Mantri gi numinini gi khongcha manungda tongan ba chakwa thorang gi project sing da paikhali mafam sing yeng sing ki amadi self help group sing su unakhi Tabiriba pawase Akashvani Imphal lagini Pradhan Mantri Narendra Modi na hayang Uttar Pradesh ta Meerut Metro amasung Namo Bharat train lamthagani Pradhan Mantri gi Meerut khonche ki manung channa lupa koti lising tarani thoi chamapon kuntra gi tongan ba chakot thorangi project kharagi na sangagani kharagi na urep yung tangani Saptapti Nagar Namo Bharat station dagi Meerut Metro amasung Namo Bharat train lamthagani aduga Sri Modi na Meerut South station fawa metro tonglaga chatkani tungda kilometer marfintoi sangba Delhi Meerut Namo Bharat corridor lebasigi miyam da khushinagani amadi var ki ahan ban Namo Bharat
Regional Rapid Transit System gi lemhoriba section singsu sangagani project sing asina Pradhan Mantri Narendra Modi gi manglan sing mangpaun handuna miyangi chatok sasinda hena kudong chaba piragani Pradhan Mantri Narendra Modi na ngasi Uttar Pradesh ki Jamuna Expressway Industrial Development Authority gi ACL Foxcom Joint Venture Project Video Conferencing ki khutangda saruk yagani project asina leba asja sajaba polam sing hengathanba mapandagi pushilakpa polam sing sindabagi chang hanthanba amasung mapan leibakta porjai thadopagi chang hengathanbada chauna mateng oiragani Thaurang asina leba asida semiconductor gi lamda chauna kanaba piragani masina engineer sing technician sing amasung professional sing da thabak phanganbada su chauna mateng panglagani Kendra gi haksel amasung yaifa yumbal mantri JP Nadana tetanus amasung diphtheria gi vaccine sin launch tawragani Himachal Pradesh ki Kasolidi Leba Central Research Institute tapangto pathoram amada vaccine sin asi launch tawgani Putholiva vaccine asina var ki oina immunization gi thorang sing da achawba pandup ama oiba ngamlagani masna leba sig ana laing lam da chawnu kudong chaba piragani vaccine asina tetanus amasung diphtheria lena degi ngakthokpada chawna mateng oiragani India AI Impact Expo ngasi loshingani exhibitors sing innovator amasung visitors sing apamba matung ina expo si nongma chonthabani ekoi gi paumina hai expo sing asi nimida wairam pung tarukta loshingani Kendra gi electronics amasung information mantraloy na hai expo si da saru yarba sing aso engam thona na ba mapung pana sek tharang lokhan nabigi dam advisory sing thokle Delhi traffic police na expo si gi yenglaga traffic issue tharang sing lokhale traffic niyam sing asi ayupung mapandegi nimidang pung nipan phawba chathagani Pradhan Mantri Narendra Modi ga Brazil ke Rashtrapati Luis Inacio Lula da Silva ga ngasi New Delhi da warisana gani luchingba anina malengi yauna lamdangi oiba hiram kaya da su warisana gani Varar masung Brazil leba anasi English ngani taruk tegi strategic partner odina lakli luchingba anina lalol itik sel thadaba ngakshel energy low shingu haksel pharmaceutical science amasung technology yauna lam kaya da tengbang pinin na bagi matang da su warisana gani Pradhan Mantri Narendra Modi ki puning ki wa man ki baat ki chama kuntra matoi saba episode hayeng ayuk pung tara matoi da Akashvani ki thong de shadokani Thauramasi AR News DD News PMO amasung Information and Broadcasting Mantraloy ki YouTube channel sing da su live streaming tawduna shandokani Thauramasi LRS Sorchan Putashu shandokani masi ki Manipuri One Talk Pradhan Mantri na wangang ba hek loi baga Akashvani Imphal na sandokani masi nimit asimaki nimidang pung nipan da su amuk hana sandokani Dialect loans in the Nintokaba Nimita Shandokani Assam Don Bosco University Assam na Yumbu Oduna Pangtokiba Kuntra Mapan Suba Inter University Northeast John Youth Festival listing ani kun mga kontrukta Manipur University na overall champion university oire festival asi tha siki teratrukta gi kun fa bachthakivani festival asi da Manipur gi oina Manipur University Dhanamanjuri University amasung Manipur University of Culture gi mahiroi sina saru yakhi Mga suba MNCA Super Black Trophy listing ani kun mga kuntaru ki final da PCC mayai ko bi amasung MPSC all nambulen thengneragani mes asi tawthong khudaibam lampak ta ngasi nuthil pung ama makhaida sanagani hojik aroi bada maru eba paw amukhana maling ate mafam singalone na Manipur do su ngasi International Mother Language Day ki thoram pangthokle Kendra ke Griha Mantri Amit Shah na Assam ki Guwahati da ngasi CRPF ki Raising Day Parade tasaru yagani Pradhan Mantri Narendra Modi na hayeng Uttar Pradesh da Meerut Metro amasung Namo Bharat Train lamthagani amasung Kendra ki haksel amasung yaifa yumbal Mantri JP Nadana tetanus amasung diphtheria gi vaccine sing launch tawgani paw riseri